Houjik thokliba Irang asigi Marakta Pamdaba Thoudok sing Thoktanaba tonganba luf nipan ki member sing Yaoba Helpline team ama Semle haina Forum for Restoration of Peace ki Convenor Ashang Kasar na phongdorakli nauna semba Helpline team asida yauriba Forum for Restoration of Peace RNCM RNLPM Tribal Market Management Committee United Major Pangal Committee Manipur GNVSA Mau Naga Union Imphal amade Com Union Manipur gi mihut sing yauna ngase New Lambulel da Laiba Tribal Market Complex of Pangtokpa Pau gi mifam amada wafam ase mahakna phongdokibane Pau gi mifam aduda nauna sem ki by Helpline team gi convenors oriba Forum for Restoration of Peace ki convener Ashang Kasar na hai Houjik thokliba Irang asigi Marakta Pamdaba Thoudok macha kaya tholakpagi mami chawna tarakpa asina tungda nungainadana Thoudok thorakpa yabagi chingnaba leibadage Forum for Restoration of Peace na initiative lauduna tongan furup sing lup nipan gi mihut sing yauna Tribal Market Management Committee gi office ta mifam ama pangthokhe mifam aduda tongan ba warep kaya amasu lokhe warep sing adugi matung ina Houjik oriba fibam asida Pamdaba Thoudok sing hek thorakpada khudakta ing tappa waroshin purakpang ngamnanaba luf nipan gi mihut Yaoba Helpline team ama Semle Kanagumba Irang marak asida khudong chadaba sing thengnarabade chingnaba laitana Helpline team asagi mihut sing pau phawbirau Aikhoi masel gi marakta nungainaroi Thoudok sing Thoktanaba pumnamakna honabaga loidana Pamdaba Thoudok sing yariba makai Thoktanaba honase miyamna tokngada thasaba thamdabaga loidana atopana tabada nungairoidaba wafam phongdok loise Aikhoi masel amato oina punsinnaduna ingtappa lamdam ama oinaba honaminase haina so bakna makha takhe Houjik Manipur da chathariba situation sina war sina maram oiraga lapna lappa kanda imphal da khangdadana accident thoppa khangde karingba ma khangde thoppa matamda aikhoina madu safety oina leiningai aikhoina mateng tawningai sigumba problem punamak sida aikhoida leirakpagi masigi pau taba kanda aikhoina nuaitaba kanda masina maram oiraga hena escalate oiba yaba irang chothopa yaba adugumba phifamse lakadaba ubagi kutak ta aikhoi madu rescue tawba midu phaba natraga solution ama puraklaga Manipur da peaceful coexistence laina aikhoi laimina ningai gi tamaki kanglup nipan se na punsale haira kanda aikhoi na helpline team se senjabani adona matumunau da tungba thoktaninga aikhoi Houjik contact number piriba mayam se da any kari problem le su pau pibio aduga dungba thokanda dana aikhoi Manipur da peaceful coexistence oina aikhoi laimina si haibase haijaningi